ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗꯁꯨ ꯈꯧꯅꯥꯎ ꯌꯥꯗꯕꯒꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅꯃꯛ ꯑꯗꯨꯃꯛ ꯁꯄꯣꯔꯠ ꯇꯧꯕꯤ꯫ ꯍꯟꯗꯛꯀꯤ ꯋꯥꯔꯤꯁꯤꯃꯁꯨ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯈꯧꯅꯥꯎ ꯅꯥꯕꯁꯦ ꯐꯔꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ꯫ ꯏꯁꯥ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯛꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯋꯥꯔꯤ ꯍꯥꯞꯄꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ꯫ ꯋꯥꯔꯤꯗꯤ ꯂꯩꯔꯒ ꯏꯕꯒꯤ ꯃꯇꯝ ꯂꯩꯇꯕ, ꯊꯕꯛꯅ ꯌꯥꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯐꯣꯟꯗ ꯋꯥꯔꯤ ꯇꯧꯕꯤꯔꯛꯎ, ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯁꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯨꯄꯥ ꯉꯥꯛꯇ 4ꯅꯤ꯫ 2 ꯑꯃꯗꯤ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯗꯨꯅ ꯑꯩꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯃꯗꯤ ꯃꯄꯥꯅ ꯁꯨꯕ ꯊꯕꯛꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯩꯈꯣꯏꯁꯨ ꯅꯧꯅ ꯃꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯃꯁꯥ ꯃꯁꯥꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯇꯨꯡꯁꯤꯟꯅꯕ, ꯇꯨꯡꯒꯤ ꯂꯝꯕꯤ ꯐꯅꯕ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯄꯤꯖꯩ꯫ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯐꯪꯂꯛꯄ ꯄꯩꯁꯥꯗꯣ ꯃꯥꯡꯍꯟꯒꯅꯨ, ꯇꯨꯡꯁꯜꯂꯨ, ꯍꯌꯦꯡ ꯀꯣꯟꯅ ꯅꯨꯡꯉꯥꯏꯊꯣꯛꯎ꯫ ꯍꯧꯖꯤꯛ ꯋꯥꯔꯒ ꯇꯨꯡꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅꯁꯨ ꯉꯥꯛ ꯂꯩꯇ ꯃꯈꯣꯏꯗ ꯄꯥꯎꯇꯥꯛ ꯄꯤ꯫ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥ 2ꯗꯨꯃꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯉꯪꯕꯗꯒꯤ ꯃꯄꯥꯒ ꯏꯕꯥꯅꯤꯒꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤꯅ ꯄꯥꯝꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯊꯥꯗꯣꯛꯈꯤ꯫ ꯏꯆꯥꯅꯨꯄꯥ ꯈ꯭ꯋꯥꯏ ꯑꯇꯣꯝꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯤꯡꯉꯤ, ꯃꯤꯉꯣꯟꯗ ꯅꯞꯄꯁꯨ ꯌꯥꯝꯅ ꯍꯩ꯫ ꯃꯥ ꯑꯃꯗꯤ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝꯗ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯃꯛ ꯈꯪꯉꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯔꯣꯟ ꯃꯔꯤꯁꯨ ꯃꯥꯅ ꯈꯔ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯗꯨꯅ ꯃꯥꯒ ꯃꯌꯥꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯐꯝ ꯄꯨꯟꯅ ꯂꯩꯍꯜꯂꯒ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗꯣ ꯄꯨꯟꯅꯁꯨ ꯑꯗꯨꯃꯛ ꯇꯝꯍꯜꯂꯤ꯫ ꯃꯄꯥꯁꯨ ꯁꯟ ꯂꯣꯏꯗꯨꯅ ꯃꯇꯝꯁꯤꯒꯤ ꯆꯥꯅꯕ ꯊꯕꯛ ꯁꯨꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯁꯤꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯌꯣꯟꯗꯨꯅ ꯑꯉꯝꯕ ꯃꯇꯦꯡꯗꯤ ꯌꯨꯝ ꯑꯁꯤꯒꯤꯁꯨ ꯑꯗꯨꯃꯛ ꯄꯨꯖꯔꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯩꯊꯦꯜ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯒ ꯑꯩꯅ ꯊꯜꯂꯝꯃꯤ꯫ ꯇꯣꯉꯥꯟ ꯆꯥꯔꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯒꯤꯁꯨ ꯑꯩꯅ ꯀꯩꯊꯦꯜ ꯍꯟꯖꯤꯟꯈ꯭ꯔꯒ ꯊꯣꯡꯂꯒ ꯑꯗꯨꯃꯛ ꯆꯥꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯧ ꯅꯨꯄꯤ 2 ꯂꯩꯔꯤꯕ ꯑꯗꯨꯅ ꯏꯃꯥꯅ ꯍꯜꯂꯛꯂꯒ ꯍꯦꯛ ꯍꯦꯛ ꯊꯦꯡꯅ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯈꯣꯏ ꯂꯩꯅ ꯂꯩꯅ ꯑꯗꯨꯝꯅ ꯇꯧꯕꯁꯦ ꯂꯩꯀꯥꯏꯅꯁꯨ ꯐꯖꯅ ꯑꯝꯇ ꯉꯥꯡꯅꯔꯝꯃꯣꯏ꯫ ꯏꯃꯥꯈꯣꯏꯅꯗꯤ ꯄꯨꯛꯅꯤꯡꯗ ꯆꯝꯅ ꯈꯟꯗꯨꯅ ꯇꯣꯉꯥꯟꯅ ꯄꯤꯖꯔꯤꯕ, ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅꯗꯤ ꯂꯨꯍꯣꯡꯂꯛꯄꯒ ꯇꯣꯉꯥꯟꯅ ꯆꯥꯏ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯍꯥꯏꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯃꯥ, ꯑꯌꯨꯛꯀꯤꯗꯤ ꯏꯃꯥꯅ ꯊꯣꯡꯂꯝꯕꯁꯨ ꯅꯨꯃꯤꯗꯥꯡꯁꯤꯃꯒꯤꯗꯤ ꯑꯩꯈꯣꯏꯅ ꯏꯆꯦ ꯏꯕꯥꯅꯤꯅ ꯊꯣꯡꯉꯝꯃꯒꯦ ꯍꯥꯏꯕꯕꯨ ꯏꯃꯥꯅ ꯅꯣꯏꯅ ꯊꯣꯡꯉꯝꯕ ꯆꯥꯛꯇꯣ ꯑꯩ ꯂꯥꯛꯄ ꯃꯇꯝꯗ ꯍꯦꯛꯇ ꯏꯪꯉꯝꯃꯤ, ꯏꯪꯉꯒ ꯆꯥꯕꯁꯦ ꯍꯥꯎꯇꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯌꯥꯗꯕ꯫ ꯑꯩꯁꯨ ꯑꯍꯟꯗꯤ ꯐꯅ ꯌꯥꯝꯅ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯏꯃꯧꯁꯤꯡꯅ ꯁꯦꯕꯥ ꯇꯧꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯈ꯭ꯔꯤꯕ 2ꯗꯨꯒꯤ ꯈꯜꯂꯒ ꯄꯩꯁా ꯇꯥꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯩꯅ ꯌꯣꯜꯂꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯣ ꯅꯣꯡꯃꯒꯤ ꯄꯨꯊꯣꯛꯂꯤꯕ ꯈꯔꯗꯨꯗꯤ ꯂꯣꯏꯅꯕ ꯉꯝꯅꯕ ꯑꯗꯨꯃꯛ ꯌꯣꯜꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯈꯔꯅꯦ ꯃꯄꯥꯅ ꯁꯨ ꯅꯣꯝꯂꯤꯕ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯒ ꯁꯪꯒꯣꯝ ꯁꯨꯝꯕꯒꯤ ꯐꯪꯂꯤꯕ ꯄꯩꯁꯥ ꯑꯗꯨꯒ ꯇꯨꯡꯁꯤꯟꯗꯨꯅ ꯃꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯑꯗꯨꯃꯛ ꯊꯥꯕꯗꯤ ꯉꯝꯂꯤ꯫ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯍꯧꯈꯤ꯫ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯈ꯭ꯔꯤꯕ ꯏꯆꯥ 2ꯗꯨꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛꯇꯤ ꯐꯣꯟ ꯇꯧꯔꯛꯏ꯫ ꯃꯣꯏꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯈꯪꯕꯅꯤ꯫ ꯑꯩꯈꯣꯏꯅꯗꯤ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯂꯨꯕ ꯅꯠꯇꯦꯗꯣ꯫ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯁꯨ ꯃꯥꯅ ꯇꯝꯂꯤꯕ ꯃꯍꯩꯗꯣ ꯂꯣꯏꯔꯦ, ꯊꯕꯛ ꯐꯪꯂꯅꯤ ꯑꯁꯤꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯌꯥꯝꯕꯗꯨꯁꯨ ꯊꯕꯛ ꯑꯃ ꯐꯪꯂꯤ ꯏꯃꯥ, ꯑꯗꯣ ꯇꯥꯃꯣꯒ ꯑꯩꯒꯗꯤ ꯂꯩꯐꯝ ꯄꯨꯟꯗ꯭ꯔꯦ ꯍꯟꯗꯛꯇꯤ꯫ ꯂꯥꯏꯔꯤꯛ ꯇꯝꯂꯤꯉꯩ ꯃꯇꯝꯗ ꯄꯨꯜꯂꯝꯂꯁꯨ ꯊꯕꯛ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯅꯤꯅ ꯂꯩꯐꯝ ꯄꯨꯜꯂꯔꯣꯏ ꯍꯥꯏꯔꯛꯄꯗ ꯑꯩꯁꯦ ꯃꯊꯥꯕꯨꯗꯤ ꯈꯔ ꯁꯥꯏ ꯍꯥꯏꯕꯕꯨ ꯃꯐꯝꯗꯨꯗ ꯆꯍꯤ 2-3 ꯂꯩꯔꯛꯂꯕꯅꯤꯅ ꯈꯤꯇꯪꯗꯤ ꯃꯤꯠ ꯅꯥꯀꯣꯡ ꯁꯤꯡꯉꯝꯃꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯈꯣꯏꯅ ꯁꯨꯔꯒ ꯃꯕꯥꯅꯤꯒꯤꯗꯃꯛꯇ ꯄꯩꯁꯥ ꯊꯥꯕꯅꯤꯗꯣ꯫ ꯍꯟꯗꯛꯇꯤ ꯏꯃꯥꯈꯣꯏꯁꯨ ꯑꯍꯟ ꯌꯥꯝꯅ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ
ꯄꯩꯁꯥꯗꯣ ꯃꯣꯏꯅ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯊꯥꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯊꯕꯛ ꯁꯨꯕꯗꯣ ꯃꯈꯥ ꯇꯥꯅ ꯇꯣꯛꯄꯗꯤ ꯇꯧꯗꯦ꯫ ꯃꯄꯥꯁꯨ ꯑꯗꯨꯃꯛ ꯁꯨꯈꯤꯕꯒꯤ ꯂꯦꯞꯄ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯊꯕꯛꯇꯣ ꯑꯗꯨꯝ ꯁꯨꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯃꯄꯥꯒ ꯑꯩꯒꯁꯦ ꯌꯥꯝꯅ ꯋꯥꯅ ꯄꯩꯁꯥ ꯇꯥꯜꯂꯒ ꯏꯆꯥꯁꯤꯡꯗ ꯊꯥꯕꯗꯣ ꯑꯗꯨꯒꯤꯗꯤ ꯃꯊꯥ ꯁꯥꯕ ꯈꯔ ꯐꯔꯦ ꯍꯥꯏꯕꯕꯨ ꯃꯈꯣꯏꯅ ꯃꯄꯥꯟꯂꯣꯝꯗ ꯂꯩꯕꯁꯦ ꯑꯁꯤꯃꯗꯤ ꯑꯩꯈꯣꯏ ꯂꯩꯍꯟꯅꯤꯡꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯆꯥꯔꯕꯁꯨ ꯆꯥꯗ꯭ꯔꯕꯁꯨ ꯂꯩꯕꯤꯅꯕꯗꯣ ꯄꯥꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯋꯥꯈꯜꯁꯤꯁꯨ ꯑꯗꯨꯝ ꯄꯤꯛꯁꯜꯂꯛꯏ꯫ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗ ꯂꯩꯔꯁꯦ ꯍꯥꯏꯔꯕꯁꯨ ꯑꯁꯨꯛ ꯋꯥꯅ ꯄꯩꯁꯥ ꯆꯪꯈꯩ ꯇꯝꯂꯒ ꯊꯕꯛ ꯇꯧꯔꯀꯥꯟꯁꯤꯗ ꯂꯥꯛꯑꯣꯌꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯍꯥꯏꯅ ꯍꯦꯛꯇꯃꯛ ꯍꯥꯏꯔꯛꯄ꯫ ꯃꯈꯣꯏꯅꯗꯤ ꯄꯩꯁꯥꯒꯤ ꯃꯍꯥꯎꯗꯣ ꯈꯪꯂꯕꯅꯤꯅ ꯊꯕꯛꯇꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯅꯤꯡꯂꯤꯕ꯫ ꯑꯩꯈꯣꯏꯅꯗꯤ ꯃꯣꯏ ꯎꯗꯕꯁꯦ ꯀꯨꯏꯔꯛꯄꯒꯤ ꯁꯣꯝꯗ ꯋꯥꯔꯤꯕꯁꯤꯗꯤ ꯃꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦꯗꯣ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯌꯥꯗꯗꯨꯅ ꯆꯍꯤ 1.5ꯔꯣꯝꯁꯨ ꯂꯩꯊꯈꯤ꯫ ꯏꯆꯥꯅꯨꯄꯥ ꯑꯅꯤꯁꯦ ꯄꯨꯟꯅ ꯂꯩꯇꯕꯅ ꯑꯇꯣꯝꯕꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯃꯤꯁꯨ ꯈꯔ ꯐꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥ ꯌꯥꯏꯃ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯐꯠꯇꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯣꯡꯃꯇ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩ ꯍꯥꯏꯕꯁꯦ ꯍꯥꯏꯔꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯩꯅꯁꯨ ꯏꯕꯨꯡꯉꯣ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯂꯩꯒꯗꯣꯏꯅꯣ ꯏꯆꯥꯁꯤꯗꯤ ꯄꯩꯁꯥꯁꯨ ꯀꯔꯤꯁꯨ ꯋꯠꯇꯦꯗ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯈꯤꯕꯅꯤ꯫ ꯏꯆꯥꯅꯗꯤ ꯐꯣꯟ ꯇꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯇꯠꯇꯅ ꯃꯐꯝꯗꯣ ꯃꯤ ꯌꯥꯝꯅ ꯐꯠꯅꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯊꯣꯛꯀꯅꯤ ꯈꯪꯗꯕꯅꯤꯅ ꯌꯥꯝꯅ ꯀꯟꯅꯗꯤ ꯍꯥꯏꯍꯧꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯣ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯂꯥꯛꯏ꯫ ꯃꯥꯒꯤ ꯊꯕꯛ ꯇꯧꯐꯝ ꯑꯗꯨꯗꯒꯤ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯃꯐꯝ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯏ꯫ ꯌꯨꯝꯗꯒ ꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯃꯥ ꯑꯩꯅ ꯀꯧꯊꯣꯛꯄ ꯃꯇꯝꯗ ꯅꯣꯡꯃꯇ ꯐꯥꯎꯕ ꯊꯣꯛꯂꯛꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯌꯨꯝꯗ ꯊꯣꯛꯂꯛꯄ꯭ꯔꯥ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯗꯤ ꯈꯪꯅ ꯆꯥꯟꯅꯕꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕꯅ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯗ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯍꯟꯈꯤ꯫ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯄꯨꯂꯤꯁꯁꯤꯡꯗꯁꯨ ꯇꯥꯛꯇꯨꯅ ꯏꯆꯥꯅꯨꯄꯥꯗꯨꯗꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯆꯪꯗꯨꯅ ꯊꯤꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯍꯤ ꯀꯌꯥ ꯍꯧꯈꯤ ꯑꯩꯒꯤ ꯏꯆꯥꯗꯨꯗꯤ ꯁꯨꯡꯐꯪ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯤꯁꯨ ꯐꯠꯅꯗꯕꯅꯤꯅ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯂꯒ ꯏꯆꯥꯗꯣ ꯇꯨꯃꯤꯟꯅ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯃꯩ ꯊꯥꯗꯣꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯨꯝꯖꯤꯟꯈꯤꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯔꯝꯒꯅꯤ꯫ ꯃꯤ ꯐꯠꯅꯗꯕ ꯖꯒꯥꯅꯤꯅ ꯃꯣꯏꯅ ꯍꯥꯠꯇꯣꯛꯂꯒ ꯏꯆꯥꯗꯣ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯅꯤꯡꯗꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯕ ꯃꯈꯩ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯨꯔꯦ ꯏꯆꯥꯗꯨꯒꯤ ꯋꯥꯈꯜꯗ꯫ ꯏꯆꯥꯁꯤꯡ ꯑꯃꯗꯤ ꯏꯃꯧꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯑꯩꯁꯦ ꯗꯣꯛꯇꯔꯗ ꯇꯥꯟꯅꯔꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯨ ꯃꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯀꯥꯏꯗꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯤꯖꯕꯗꯒꯤ ꯃꯤꯔꯣꯟꯗꯤ ꯈꯔ ꯇꯥꯖꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯁꯨ ꯊꯣꯛꯂꯛꯏ꯫ ꯑꯩꯅ ꯆꯪꯈꯤꯕꯗꯅ ꯄꯨꯟꯅ ꯆꯪꯂꯒ ꯂꯥꯛꯄꯗꯅ ꯀꯔꯤꯒꯤ ꯅꯊꯟꯇ ꯅꯌꯥꯝꯕ ꯌꯥꯎꯗꯕꯤꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯌꯥꯝꯅ ꯀꯞꯈꯤ꯫ ꯏꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨꯒꯤ ꯍꯥꯛꯇꯛꯇꯁꯨ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝꯕꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯣꯜꯂꯤ ꯍꯥꯏꯕꯕꯨ ꯏꯆꯥꯒꯤ ꯇꯪꯗꯥꯡꯕꯗꯨꯃꯗꯤ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯆꯥꯒꯤ ꯃꯁꯛꯇꯣ ꯑꯗꯨꯐꯥꯎꯕ ꯎꯕ ꯐꯪꯈꯤꯗꯕꯅꯤꯅ ꯃꯃꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯔꯤ꯫ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯁꯨ ꯌꯨꯝꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝꯕꯒ ꯍꯦꯛ ꯍꯦꯛ ꯂꯥꯛꯃꯤꯟꯅꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯃꯊꯟ ꯈꯛꯇ ꯊꯣꯛꯂꯛꯄꯅꯤꯅ ꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯅꯥꯕꯗꯣ ꯈꯪꯕꯅꯤꯅ ꯃꯃꯥ ꯑꯩꯒꯤ ꯃꯃꯥꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯏꯆꯥꯁꯤꯡꯅꯁꯨ ꯑꯃꯠꯇ ꯎꯠꯇꯦ꯫ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯗꯨꯝ ꯇꯧꯏ꯫ ꯑꯩꯁꯨ ꯈꯪꯉꯤ ꯃꯈꯣꯏꯗ ꯑꯋꯥꯕ ꯀꯌꯥ ꯂꯣꯠꯇꯨꯅ ꯂꯩꯔꯒ ꯑꯩ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯤꯅ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯀꯣꯟꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯖꯅ ꯂꯩꯊꯣꯛꯎꯕꯅꯤ꯫
ꯑꯗꯨꯕꯨ ꯃꯄꯥꯟꯂꯣꯝꯗ ꯂꯩꯕꯅ ꯃꯥꯒ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯤꯁꯨ ꯃꯅꯤꯄꯨꯔꯗ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯅ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯄꯨꯁꯤꯜꯂꯛꯂꯣ ꯌꯥꯔꯦ, ꯃꯇꯝꯁꯦ ꯌꯥꯝꯅ ꯊꯦꯡꯂꯦ, ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝꯁꯨ ꯍꯦꯟꯗꯣꯛꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯛꯄꯗꯒꯤ ꯃꯥꯁꯨ ꯏꯃꯥ ꯑꯃꯗꯤ ꯈꯪꯅꯔꯝꯃꯤ, ꯀꯥꯏꯅꯈ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯑꯩꯒ ꯄꯣꯠꯐꯝ ꯐꯝꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯔꯤ ꯃꯇꯥꯅꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯃꯧ ꯌꯦꯡꯕ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯨꯔꯦ꯫ ꯃꯁꯛꯇꯣ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ ꯐꯖꯩ, ꯅꯔꯁ ꯃꯆꯥ ꯑꯃꯁꯨ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯏꯆꯥꯅꯨꯄꯥꯒ ꯆꯥꯟꯅꯔꯅꯤ ꯈꯟꯗꯨꯅ ꯍꯩꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯂꯦ꯫ ꯃꯇꯝ ꯈꯔꯗꯤ ꯃꯈꯣꯏꯁꯨ ꯃꯄꯥꯟꯂꯣꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯉꯩ ꯍꯥꯏꯗꯨꯅ ꯂꯩꯖꯈꯤ꯫ ꯑꯩꯅꯁꯨ ꯏꯕꯨꯡꯉꯣ ꯃꯄꯥꯟꯂꯣꯝꯗ ꯂꯩꯕꯁꯦ ꯏꯃꯥ ꯀꯌꯥꯔꯛ ꯍꯟꯅ ꯈꯨꯊꯤꯔꯕꯅꯤ, ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯊꯣꯛꯂꯛꯂꯒ ꯏꯃꯧꯗꯨꯁꯨ ꯀꯩꯅꯣ ꯃꯥꯒ ꯆꯥꯟꯅꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯧꯖꯅꯤ, ꯅꯪꯁꯨ ꯁ꯭ꯋꯥꯏꯗ ꯆꯥꯟꯅꯕ ꯊꯤꯔꯒ ꯇꯧꯔꯣ ꯂꯥꯛꯑꯣ, ꯏꯃꯥꯁꯦ ꯅꯈꯣꯏ ꯌꯥꯎꯗ꯭ꯔꯗꯤ ꯑꯍꯟꯒ ꯑꯣꯏꯁꯜꯂꯛꯂꯦ ꯂꯩꯕ ꯉꯝꯗ꯭ꯔꯦꯅꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯑꯃꯨꯛ ꯀꯧꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯏꯃꯧ ꯅꯨꯄꯤꯗꯨꯗꯤ ꯏꯪ ꯇꯞꯆꯕꯒꯤ ꯋꯥꯅꯤ, ꯃꯄꯥꯟ ꯊꯣꯡꯗ ꯐꯖꯔꯒ ꯃꯅꯨꯡꯗ ꯇꯤꯟ ꯆꯪꯕꯤ ꯏꯃꯧ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯔꯤꯈꯛ ꯆꯥꯕꯗꯕꯨ ꯆꯐꯨ ꯑꯃꯗ ꯑꯗꯨꯃꯛ ꯆꯟꯅꯤ ꯆꯥꯛꯇꯣ, ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯨꯅ ꯃꯥꯅ ꯔꯥꯏꯁ ꯀꯨꯀꯔ ꯃꯆꯥ ꯃꯆꯥ 2 ꯈꯜꯂꯒ ꯑꯃꯅ ꯃꯇꯩ ꯃꯅꯥꯎꯒꯤ ꯑꯃꯅ ꯃꯀꯨꯕꯣꯛꯀ ꯑꯩꯒꯒꯤ ꯊꯣꯡꯂꯤꯕ, ꯉꯥꯔꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯉꯥꯟꯕ, ꯏꯟꯁꯥꯡꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯣꯡꯉꯤ꯫ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯈꯜꯂꯨꯕꯅ ꯃꯄꯥꯟꯂꯣꯝꯗ ꯂꯩꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯆꯥꯕ ꯍꯩꯇ꯭ꯔꯗꯨꯅ ꯃꯈꯣꯏꯁꯨ ꯃꯇꯝ ꯈꯔꯗꯤ ꯆꯥꯖꯁꯅꯨ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯅ ꯂꯩꯅ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ, ꯑꯁꯤꯒꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯤ ꯐꯥꯎꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯆꯥꯕꯒꯤ ꯋꯥꯈꯜꯁꯦ ꯃꯉꯣꯟꯗ ꯑꯗꯨꯃꯛ ꯍꯦꯛꯇ ꯆꯦꯜꯂꯤ꯫ ꯁꯪꯒꯣꯝꯁꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯥꯏꯗꯅ ꯃꯄꯥꯅ ꯁꯨꯝꯗꯨꯅ ꯑꯗꯨꯝ ꯄꯤꯔꯤꯕ, ꯑꯌꯨꯛ ꯉꯟꯇꯥꯒꯤ ꯆꯥ ꯂꯣꯟꯕ ꯑꯁꯤꯗ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯁꯪꯒꯣꯝ ꯑꯗꯣ ꯁꯥꯍꯜꯂꯒꯇ ꯑꯣꯏꯔꯕꯁꯨ ꯄꯤꯊꯛꯎꯗꯅ, ꯑꯗꯨꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏꯗꯅ ꯆꯉꯥꯡ ꯄꯤꯊꯛꯂꯒ ꯃꯇꯩ ꯃꯅꯥꯎꯒꯤꯅ ꯁꯪꯒꯣꯝ ꯍꯦꯛꯇ ꯊꯛꯄ, ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯦ ꯏꯆꯥꯅꯨꯄꯥꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯏꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯕꯗꯤ ꯃꯥ ꯇꯣꯏꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯕꯤꯗꯕꯅꯤ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥ ꯂꯥꯎꯅ ꯈꯟꯅꯕꯁꯤꯁꯨ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯃꯧ ꯅꯨꯄꯤꯗꯨꯗ ꯑꯗꯨꯝ ꯐꯖꯅ ꯐꯖꯅ ꯍꯥꯏ, ꯏꯕꯦꯝꯃ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯁꯦ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯁꯜꯂꯛꯂꯕꯅꯤ, ꯀꯔꯝ ꯀꯥꯟꯗ ꯁꯤꯒꯅꯤ ꯈꯪꯕ ꯅꯠꯇꯦ, ꯂꯩꯒꯦꯅ ꯂꯩꯔꯕꯗ ꯆꯍꯤ 5-10 ꯃꯉꯥꯏ, ꯑꯩꯈꯣꯏꯅ ꯂꯩꯕꯗ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯩꯅꯤꯒꯦ? ꯑꯁꯤꯒꯤ ꯃꯇꯝ ꯈꯔꯁꯤꯗ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯄꯦꯟꯅꯕ ꯁꯦꯕꯥ ꯇꯧꯅꯦ, ꯅꯈꯣꯏ ꯃꯍꯩ ꯑꯣꯏꯍꯧꯒꯅꯤ, ꯑꯍꯟꯊꯪꯗ ꯁꯦꯕꯥ ꯇꯧꯗꯕꯤꯗ ꯂꯥꯛꯅꯕꯁꯦ ꯅꯣꯏꯒꯤꯁꯨ ꯅꯆꯥ ꯅꯁꯨ ꯄꯣꯛꯂꯤꯕꯅꯤꯅ ꯁꯣꯏꯗꯅ ꯍꯟꯖꯤꯟꯒꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯐꯖꯅ ꯃꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯊꯧꯋꯥ ꯑꯃ ꯏꯁꯥ ꯁꯥꯗꯦ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯒꯤ ꯃꯥꯒꯤ ꯂꯝꯆꯠꯁꯦ ꯑꯩꯅ ꯑꯗꯨꯝ ꯈꯟꯈ꯭ꯔꯕꯅꯤ, ꯂꯥꯛꯂꯤꯕ ꯃꯧ ꯃꯌꯥꯝꯁꯤꯗꯒꯤ ꯃꯥꯅ ꯏꯇꯣꯡ ꯇꯣꯉꯥꯜꯂꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯨꯕꯗ ꯃꯄꯥꯟꯂꯣꯝꯗ ꯅꯔꯁ ꯇꯝꯕꯒꯤ ꯑꯗꯨꯝ ꯂꯩꯔꯛꯄꯒꯤ ꯍꯩꯅꯕꯤꯗꯣ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ, ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯂꯥꯏꯁꯨꯗꯤ ꯌꯥꯎꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏ꯫ ꯆꯥꯕ ꯊꯛꯄꯗꯁꯨ ꯌꯥꯝꯅ ꯀꯥꯝꯃꯤ, ꯃꯤꯁꯨ ꯄꯤꯖꯅꯤꯡꯗꯦ, ꯑꯔꯩꯕ ꯈꯔꯗꯨꯅ ꯖꯦꯅ ꯆꯥꯔꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯣ ꯅꯨꯡꯁꯤꯅꯕꯁꯨ ꯑꯃꯠꯇ ꯇꯧꯗꯦ꯫ ꯂꯩꯔꯤꯕ ꯃꯆꯦꯁꯤꯡꯗꯨꯒ ꯃꯥꯒꯁꯦ ꯌꯥꯝꯅꯁꯨ ꯇꯣꯉꯥꯜꯂꯤ꯫ ꯃꯥꯅ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯆꯦꯁꯤꯡ ꯑꯗꯨꯒ ꯇꯥꯟꯅꯔꯒ ꯇꯧ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯃꯥꯒꯤ ꯑꯎꯟꯄꯣꯠ ꯄꯣꯔꯛꯄ ꯃꯇꯝꯗ ꯋꯥꯁꯤꯡ ꯃꯦꯆꯤꯟꯁꯨ ꯌꯥꯎꯔꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯐꯤ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯂꯒ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗꯨꯗ ꯐꯤ ꯁꯨꯒꯦ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯏꯁꯧꯒ ꯏꯔꯥꯡꯒ ꯍꯦꯛꯇꯃꯛ ꯇꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯐꯤꯗꯨ ꯁꯨꯔꯕꯗꯤ ꯃꯥꯒꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟꯁꯦ ꯌꯥꯈꯤꯔꯣꯏꯗꯕꯒꯤ ꯇꯥꯏꯞꯇ ꯍꯦꯛꯇꯃꯛ ꯉꯥꯡꯉꯤ꯫ ꯑꯩꯈꯣꯏꯁꯦ ꯑꯇꯣꯞꯄ ꯅꯠꯇꯦ, ꯃꯥꯒꯤ ꯅꯨꯄꯥꯁꯤꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯁꯨꯍꯟꯅꯤꯡꯗꯕ ꯃꯇꯧꯗꯣ ꯎꯕꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯁꯨꯔꯒꯦ, ꯃꯥꯒꯤꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯁꯨꯒꯦ ꯍꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯑꯩꯁꯨ ꯁꯨꯖꯩ꯫ ꯑꯩꯅ ꯐꯤ ꯃꯌꯥꯝ ꯑꯃ ꯁꯨꯕꯗꯣ ꯏꯆꯥꯅꯨꯄꯥꯅ ꯎꯔꯒ ꯀꯔꯤꯒꯤ ꯏꯃꯥꯅ ꯐꯤ ꯁꯨꯔꯤꯕꯅꯣ, ꯋꯥꯁꯤꯡ ꯃꯦꯆꯤꯟꯁꯤꯗ ꯁꯠ ꯎꯪꯉꯒ ꯂꯣꯏꯔꯦ, ꯑꯁꯨꯝꯅ ꯍꯥꯏꯔꯨꯔꯒꯅ
ꯏꯃꯥꯁꯤꯗꯤ ꯑꯩꯅ ꯀꯣꯟꯅ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯁꯨꯔꯁꯨ ꯌꯥꯕꯁꯤꯗ ꯋꯥꯅꯕ ꯍꯥꯏꯗꯨꯅ ꯁꯤꯗ ꯄꯣꯠꯊꯣꯛꯑꯒ ꯊꯑꯣꯏꯅ ꯁꯨꯏ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯕ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯑꯗꯨꯗꯤ ꯏꯆꯥꯅꯨꯄꯥꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦꯗꯣ꯫ ꯑꯩꯈꯣꯏꯁꯨ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯗꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯅꯤꯅ ꯃꯥꯅ ꯄꯣꯔꯛꯄ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯐꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕ ꯃꯧꯁꯤꯡ ꯑꯇꯩꯗꯨꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯣꯏꯅ ꯄꯤꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯧ ꯑꯇꯣꯝꯕꯤꯁꯦ ꯐꯠꯇ꯭ꯔꯦ, ꯇꯣꯉꯥꯟꯅ ꯄꯤꯖꯔꯒꯦ, ꯅꯣꯏꯒ ꯑꯃꯨꯛ ꯄꯨꯜꯂꯒꯦ ꯍꯥꯏꯕꯁꯨ ꯏꯀꯥꯏꯕꯒꯨꯝ ꯇꯧꯕ ꯏꯆꯥꯁꯤꯡꯒꯤ ꯃꯃꯥꯡꯁꯤꯗ꯫ ꯑꯗꯨꯒ ꯏꯃꯧ ꯅꯨꯄꯤ ꯑꯅꯤꯗꯨꯅꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯑꯣꯏ, ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯕ ꯃꯐꯝꯗ ꯍꯦꯛꯇꯃꯛ ꯆꯥꯎ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯃꯧ ꯑꯇꯣꯝꯕꯤꯒꯤ ꯁꯖꯠꯇꯣ ꯂꯣꯏꯅ ꯈꯪꯕꯅꯤ꯫ ꯅꯨꯄꯥꯁꯤꯡꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯒ ꯊꯕꯛ ꯁꯨꯕꯅꯤꯅ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕꯗ ꯀꯔꯤ ꯇꯧꯔꯤ, ꯀꯅꯥꯅ ꯀꯔꯤ ꯂꯝꯆꯠ ꯆꯠꯂꯦ ꯍꯥꯏꯕꯁꯦ ꯈꯪꯗꯕꯅꯤꯅ ꯏꯃꯧ ꯅꯨꯄꯤ ꯑꯅꯤꯗꯨꯅꯗꯤ ꯑꯩꯕꯨ ꯏꯃꯥ ꯅꯪꯅ ꯆꯥꯅꯤꯡꯕ ꯃꯐꯝ ꯑꯃ ꯍꯦꯛꯇꯗ ꯆꯥꯎ, ꯀꯔꯤꯁꯨ ꯏꯀꯥꯏꯒꯅꯨ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯁꯨ ꯏꯃꯥꯒꯤꯅꯤ, ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ, ꯑꯁꯨꯝꯅ ꯏꯐ ꯐꯖꯅ ꯍꯥꯏꯔꯤꯕꯗꯨꯗ ꯑꯩꯅ ꯏꯀꯥꯏꯗꯨꯅ ꯌꯥꯗꯕꯅꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯨꯍꯣꯡꯂꯛꯄꯒ ꯇꯣꯉꯥꯟꯅ ꯄꯤꯖꯔꯒ ꯍꯧꯖꯤꯛꯅ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯀꯣꯟꯅꯤꯡꯗꯗꯨꯅ ꯍꯥꯟꯅꯒꯤ ꯃꯃꯧ ꯏꯟꯊꯣꯛꯈꯤꯕꯁꯤꯡ ꯑꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯆꯥꯏ ꯍꯥꯏꯈꯤꯅꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯏꯃꯧ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯆꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯅ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯗꯒꯤ ꯆꯥꯃꯤꯟꯅꯔꯝꯂꯒ ꯊꯣꯛꯈ꯭ꯔꯒ ꯏꯆꯥꯅꯨꯄꯥꯁꯤꯡ ꯑꯇꯩꯒ ꯑꯃꯨꯛ ꯄꯨꯜꯂꯒ ꯆꯥꯏ ꯍꯥꯏꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯈꯟꯖꯥꯟꯅꯗꯨꯅ ꯍꯦꯛꯇꯃꯛ ꯂꯩꯕ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯧꯁꯤꯁꯨ ꯏꯆꯥꯅꯨꯄꯥꯅ ꯃꯁꯥꯅ ꯄꯥꯝꯅ ꯄꯣꯔꯛꯄ ꯅꯠꯇꯦꯗꯣ, ꯑꯩꯅ ꯄꯥꯝꯅ ꯂꯧꯔꯨꯕꯅꯤ꯫ ꯍꯧꯖꯤꯛꯁꯤ ꯑꯃꯨꯛ ꯐꯩ ꯐꯠꯇꯦ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯅ ꯄꯣꯔꯛꯄ ꯅꯠꯇꯦ, ꯏꯃꯥ ꯅꯪꯅ ꯄꯥꯝꯅ ꯄꯨꯖꯔꯛꯄ ꯅꯃꯧ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯀꯅꯤ, ꯋꯥ ꯃꯊꯛ ꯊꯪꯅ ꯉꯥꯡꯉꯛꯀꯅꯤ ꯈꯟꯗꯨꯅ, ꯑꯍꯟꯊꯪꯁꯤꯗ ꯆꯣꯞꯀꯅꯤ ꯈꯟꯗꯨꯅ ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯑꯌꯥꯝꯕ ꯑꯗꯨꯃꯛ ꯈꯟꯅꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥꯁꯤꯡꯁꯦ ꯈꯪꯂꯕꯗꯤꯅꯦ ꯑꯐꯕꯗꯤ ꯀꯌꯥ ꯑꯣꯏꯔꯔꯣꯏ, ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯋꯥ ꯂꯥꯎꯅ ꯈꯟꯅꯔꯅꯤ ꯈꯟꯗꯨꯅ ꯑꯩꯁꯦ ꯃꯧ ꯑꯅꯤꯁꯤꯗ ꯄꯥꯎꯁꯦ ꯇꯝꯂꯒ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯇꯨꯅ ꯑꯗꯨꯃꯛ ꯈꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯇꯧꯕ ꯃꯇꯧ ꯑꯁꯤꯅ ꯑꯩꯁꯨ ꯂꯩꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯤꯒꯤꯗꯤ ꯃꯅꯦꯝꯅ ꯃꯃꯧ ꯑꯣꯠꯇꯨꯅ ꯃꯃꯧ ꯅꯨꯄꯤꯗꯣ ꯀꯞꯇꯨꯅ ꯂꯩꯕ ꯉꯝꯗꯗꯨꯅ ꯃꯄꯥꯝꯗ ꯐꯥꯎꯕ ꯆꯦꯜꯂꯤ ꯍꯥꯏꯗꯨꯅ ꯄꯣꯠ ꯌꯣꯟꯕ ꯃꯇꯝꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯇꯠꯇꯅ ꯇꯝꯃꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯁꯨ ꯑꯗꯨꯃꯛ ꯇꯥꯏ꯫ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯑꯣꯟꯅ ꯇꯩꯅꯕ ꯏꯃꯧ ꯅꯨꯄꯤꯅ ꯑꯣꯟꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯑꯣꯠꯄ, ꯃꯤꯒꯤꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯥꯗꯣꯔꯛꯂꯤꯕꯅꯤꯗꯣ꯫ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯀꯔꯝꯅ ꯋꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯄꯨꯊꯣꯛꯇꯨꯅꯗꯤ ꯁꯥꯔꯨꯒꯅꯤ꯫ ꯑꯩꯁꯨ ꯃꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯑꯗꯨꯃꯛ ꯇꯥꯏ, ꯋꯥꯗꯤ ꯀꯔꯤꯁꯨ ꯉꯥꯡꯗꯦ, ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯒꯅꯤ, ꯑꯩꯉꯣꯟꯗꯁꯨ ꯊꯣꯛꯇꯨꯅ ꯂꯩꯔꯕ ꯊꯕꯛꯅꯤꯅ꯫ ꯑꯗꯨꯗꯕꯨ ꯑꯩꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯁꯥꯗꯨꯅ ꯀꯅꯥꯒꯤ ꯋꯥꯕꯨ ꯉꯥꯡꯉꯨꯗꯣꯏꯅꯣ? ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ, ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯝ ꯇꯥꯁꯤꯟꯗꯨꯅ꯫ ꯑꯩꯅ ꯕꯖꯥꯔ ꯊꯣꯛꯇꯨꯅ ꯄꯣꯠ ꯌꯣꯜꯂꯤꯕ ꯑꯗꯨꯗ ꯅꯣꯡꯃꯇ ꯏꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯤꯟꯗꯣꯔꯛꯄꯁꯦ ꯃꯁꯥꯅ ꯈꯪꯅ ꯊꯤꯟꯗꯣꯔꯛꯄ ꯅꯠꯇꯦ꯫ ꯂꯩꯍꯧꯔꯤꯕ ꯃꯆꯦ ꯑꯅꯤꯗꯣ ꯑꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯛꯇꯤ ꯃꯕꯥꯅꯤꯁꯦ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯍꯥꯞꯂꯤꯕꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯑꯩ ꯊꯤꯜꯂꯒꯦ, ꯑꯃꯅ ꯑꯃꯨꯛ ꯑꯩ ꯊꯤꯜꯂꯒꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯅꯕꯥꯅꯤꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯊꯤꯜꯂꯛꯂꯣ, ꯑꯗꯨꯒ ꯏꯃꯥ ꯆꯥꯔꯒꯦ, ꯅꯈꯣꯏ ꯑꯅꯤꯃꯛꯀꯤ ꯈꯨꯠꯇꯣ ꯏꯃꯥꯅ ꯆꯥꯕ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯅꯣꯡꯃꯇꯗ ꯄꯨꯟꯅ ꯊꯣꯡꯖꯤꯜꯂꯕꯗꯤ ꯑꯃꯗ ꯆꯥꯔꯒ ꯑꯃꯗ ꯆꯥꯍꯧꯗ꯭ꯔꯕꯗꯤ ꯂꯣꯏꯅ ꯃꯥꯡꯉꯣꯏꯗ꯭ꯔꯥ? ꯑꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯊꯤꯟꯗꯣꯔꯛꯎ, ꯑꯔꯩ ꯑꯔꯩꯕ ꯑꯗꯨꯝ ꯊꯣꯡꯉꯨ, ꯏꯟꯁꯥꯡ ꯊꯣꯡꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯁꯨ ꯅꯈꯣꯏꯅ ꯆꯥꯛ ꯊꯤꯟꯗꯣꯛꯄ ꯊꯣꯛꯂꯛꯄꯗ ꯏꯃꯥꯅ ꯌꯣꯜꯂꯤꯕ ꯑꯗꯨꯗꯒꯤ ꯆꯥꯅꯤꯡꯕ ꯌꯥꯎꯔꯗꯤ ꯍꯦꯛꯇ ꯄꯨꯈꯣ, ꯏꯃꯧꯁꯤꯡꯒꯤ ꯋꯥꯠꯇ꯭ꯔꯒ ꯂꯣꯏꯔꯦ꯫ ꯏꯃꯥꯅꯅꯦ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯃꯌꯥꯝꯁꯤꯒ ꯄꯨꯜꯂꯒ ꯂꯩꯔꯒ ꯑꯋꯥꯕꯗꯣ ꯈꯔ ꯀꯥꯎꯋꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯣꯟꯕꯩ ꯋꯥꯅꯤ꯫ ꯏꯃꯧꯁꯤꯡꯅ ꯆꯥꯕꯗꯣ ꯑꯗꯨꯅꯤ ꯑꯩꯒꯤ ꯁꯦꯟꯗꯣꯡ ꯍꯥꯏꯕꯕꯨ꯫ ꯏꯃꯥ ꯀꯔꯤꯁꯨ ꯈꯟꯗꯦ, ꯃꯈꯣꯏꯅ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯂꯧ ꯍꯥꯏꯔꯕꯁꯨ ꯏꯃꯥꯅ ꯂꯩꯇ ꯂꯩꯇ ꯇꯤꯛꯂꯒ ꯌꯣꯟꯖꯔꯤꯕꯗꯣ ꯑꯗꯨꯗꯨꯝ ꯌꯣꯟꯖꯧꯗ ꯏꯃꯥ, ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯝ ꯂꯩ꯫ ꯏꯪꯈꯣꯜꯗ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨꯅ ꯆꯥꯕꯗ ꯑꯗꯨꯝ ꯂꯦꯝꯕꯥꯅ ꯑꯣꯏꯗ, ꯃꯤꯁꯨ ꯀꯌꯥ ꯌꯥꯝꯅ ꯆꯥꯔꯨꯅꯤꯒꯦ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯨꯝꯈꯛ ꯆꯥꯕꯗꯕꯨ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩ ꯆꯔꯥ ꯍꯦꯟꯈꯤꯅꯤ ꯈꯟꯗꯨꯅ
ꯆꯥꯛ ꯑꯗꯨꯝ ꯊꯤꯟꯗꯣꯔꯛꯂꯤꯕ ꯏꯃꯧ ꯑꯅꯤꯗꯨꯅꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯑꯩꯅ ꯏꯟꯁꯥꯡ ꯅꯥꯄꯤꯁꯦ ꯄꯨꯁꯟꯈꯣ ꯍꯥꯏꯕ ꯐꯥꯎꯕꯗ ꯄꯨꯗꯕꯤꯗ ꯆꯪꯈꯤꯕꯅꯤ꯫ ꯏꯃꯥ ꯑꯗꯨꯝ ꯌꯣꯟꯖꯧ, ꯅꯈꯨꯠꯇ ꯄꯩꯁꯥꯁꯨ ꯈꯔ ꯄꯥꯏꯖꯅꯕ ꯍꯥꯏꯗꯨꯅ ꯂꯧ ꯍꯥꯏꯕ ꯐꯥꯎꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅꯗꯤ ꯑꯩꯒ ꯆꯥꯔꯕꯅꯤꯗꯣ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯣꯟꯕ ꯆꯠꯂꯝꯗꯦ ꯀꯥꯟꯁꯤꯗ ꯃꯥꯅ ꯃꯀꯣꯛ ꯈꯟꯗꯨꯅ ꯂꯧꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯤꯅ ꯍꯧꯖꯤꯛꯀꯤ, ꯑꯁꯤꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯐꯖꯕꯁꯦ ꯈꯟꯗꯨꯅ ꯂꯧꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯆꯥꯛ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯃꯁꯥꯅ ꯈꯪꯕ ꯅꯠꯇꯦ꯫ ꯏꯆꯦ ꯑꯅꯤꯁꯤꯅ ꯃꯔꯥꯏ ꯊꯤꯟꯖꯅꯤ ꯍꯥꯏꯗꯨꯅ ꯃꯤꯁꯦ ꯌꯥꯝꯅ ꯄꯤꯖꯅꯤꯡꯗꯦ, ꯀꯔꯤꯒ ꯍꯥꯏꯗꯨꯅ ꯁꯩꯊꯥꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯥꯁꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯖꯔꯤꯁꯤꯒ ꯃꯥꯅ ꯇꯧꯊꯣꯔꯛꯂꯤꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯤꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯁꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯧ ꯁꯤꯊꯕꯤ, ꯃꯅꯦꯝ ꯐꯠꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯒꯅꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯋꯥꯈꯜꯁꯦ ꯈꯖꯤꯛꯇꯪ ꯈꯟꯕꯗ ꯏꯁꯥꯁꯦ ꯑꯅꯥꯕ ꯍꯦꯛꯇ ꯍꯧꯕꯅꯤꯅ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯄꯤꯖꯅꯤꯡꯗꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯎꯠꯄ ꯃꯇꯝꯗ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯁꯟꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯏꯃꯧꯅꯤ, ꯆꯞ ꯃꯥꯟꯅꯩ, ꯂꯣꯏꯅꯃꯛ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤꯒ ꯃꯥꯅ ꯃꯤꯅꯨꯡꯁꯤꯁꯦ ꯈꯖꯤꯛꯇꯪ ꯎꯠꯂꯛꯂꯕꯗꯤ ꯑꯩꯁꯨ ꯀꯔꯤꯒꯤꯗꯃꯛꯇ ꯄꯦꯟꯗꯕꯁꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯀꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯂꯤꯖꯔꯤꯕꯁꯤꯗꯤ ꯈꯖꯤꯛ ꯈꯛꯇꯅꯤ, ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯃꯅꯤ꯫ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯣꯏꯅꯃꯛ ꯀꯣꯠꯊꯣꯛꯇꯨꯅ ꯂꯤꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯄꯥꯟꯂꯣꯝꯗ ꯂꯩꯔꯛꯄꯒꯤ ꯄꯩꯁꯥ ꯇꯨꯡꯁꯟꯒꯅꯤ ꯈꯪꯗꯕꯤ, ꯈ꯭ꯔꯣꯁ ꯌꯥꯝꯅ ꯆꯥꯎꯕ ꯑꯎ ꯆꯥꯊꯣꯛꯄꯒꯤ ꯍꯩꯅꯕꯤꯗꯣ ꯃꯐꯝ ꯑꯁꯤꯗꯁꯨ ꯑꯗꯨꯃꯛ ꯇꯧꯔꯤ, ꯍꯧꯖꯤꯛ ꯐꯥꯎꯕꯁꯨ ꯂꯦꯞꯇ꯭ꯔꯤ꯫ ꯑꯩꯈꯣꯏꯅ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯌꯥꯅꯕ, ꯂꯩꯀꯥꯏꯒꯤꯁꯨ ꯌꯨꯝꯒꯤꯁꯨ ꯀꯥꯏꯗꯅꯕ ꯍꯥꯏꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯑꯥꯗꯅ ꯌꯨꯝꯒꯤ ꯏꯪꯈꯣꯜꯒꯤ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ, ꯃꯁꯥꯒꯤ ꯈꯟꯕꯅꯤꯅ ꯆꯥꯕ ꯊꯛꯄ ꯃꯇꯝꯗꯁꯨ ꯃꯤꯒꯤ ꯀꯅꯥ ꯑꯃꯠꯇ ꯌꯦꯡꯗꯕꯒꯤ ꯍꯩꯅꯕꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯑꯩꯈꯣꯏꯗꯤ ꯑꯔꯩꯕ ꯈꯔꯅ ꯌꯦꯟꯅꯔꯒ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯒ ꯆꯥꯃꯤꯟꯅꯕꯗꯣ ꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯅ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗꯗꯤ ꯑꯩꯁꯨ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯗ ꯍꯥꯏꯔꯦ, ꯏꯕꯨꯡꯉꯣ, ꯏꯃꯥꯈꯣꯏꯅ ꯁꯨꯔꯤꯕꯁꯤꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯋꯥꯠꯇꯅꯕꯅꯤꯗꯣ꯫ ꯅꯣꯡꯃꯒꯤ ꯑꯔꯩꯕ ꯈꯔꯅ ꯅꯨꯡꯁꯤꯅꯅ ꯌꯦꯟꯅꯔꯒ ꯆꯥꯃꯤꯟꯅꯕꯗꯨꯅꯤ ꯏꯃꯥꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯤ꯫ ꯃꯤꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯂꯩꯀꯥꯏ ꯈꯟꯗꯕꯤꯗ ꯑꯩ ꯆꯥꯔꯒ ꯂꯣꯏꯔꯦ, ꯑꯩ ꯍꯤꯡꯉꯒ ꯂꯣꯏꯔꯦꯅ ꯈꯟꯕꯗꯣ ꯑꯗꯨꯗꯤ ꯏꯃꯥꯈꯣꯏ ꯄꯥꯝꯗꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯈ꯭ꯔꯣꯁꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯏ, ꯏꯃꯥꯈꯣꯏ ꯃꯥꯒꯤ ꯈ꯭ꯔꯣꯁꯁꯦ ꯍꯨꯟꯕ ꯉꯝꯃꯔꯣꯏ꯫ ꯅꯪꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯗꯨꯁꯨ ꯅꯣꯡꯃꯇ ꯏꯃꯥꯈꯣꯏꯅ ꯂꯧꯁꯟꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯗ ꯐꯥꯎꯕ ꯅꯈꯣꯏꯗ ꯄꯩꯁꯥ ꯍꯪꯂꯨꯕ ꯃꯇꯝꯗ ꯂꯩꯇꯦꯇꯅꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯀꯔꯥꯏꯗ ꯊꯝꯃꯤ? ꯅꯪꯅ ꯏꯃꯧꯗ ꯁꯤꯟꯅꯗ꯭ꯔꯕꯁꯨ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯈ꯭ꯔꯣꯁꯇꯣ ꯏꯃꯥꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤꯀꯣ꯫ ꯑꯗꯨꯅꯗꯤ ꯅꯈꯣꯏ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯅꯁꯥꯅ ꯈꯪꯕ꯭ꯔꯥ? ꯏꯃꯧꯁꯤꯁꯨ ꯂꯥꯏꯔꯤꯛ ꯍꯩꯕꯤꯅꯤ, ꯊꯕꯛ ꯃꯇꯤꯛ ꯆꯥꯅ ꯇꯧꯕ ꯉꯝꯕꯤꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯃꯄꯥꯟꯂꯣꯝꯗ ꯍꯥꯟꯅꯒꯤꯗꯧꯅ ꯄꯩꯁా ꯇꯥꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯔꯣ꯫ ꯈ꯭ꯔꯣꯁ ꯆꯥꯎꯕꯅꯤꯅ ꯅꯕꯥꯅꯤꯃꯛ ꯄꯥꯔꯒ ꯊꯕꯛ ꯇꯧꯗ꯭ꯔꯒꯗꯤ ꯏꯃꯥꯈꯣꯏꯗꯤ ꯈ꯭ꯔꯣꯁꯇꯣ ꯍꯨꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯆꯥꯅꯨꯄꯥꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯏ꯫ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯁꯨ ꯑꯩꯅ ꯈꯖꯤꯛꯇꯪ ꯉꯥꯡꯕꯗ ꯃꯥꯅ ꯈꯪꯕꯅ ꯍꯦꯜꯂꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯈꯪꯗꯨꯅ ꯂꯩꯕꯖꯥꯠꯅꯤ꯫ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯗꯕꯗꯨꯗ ꯃꯥꯁꯨ ꯋꯥꯗꯣ ꯀꯥꯡꯊꯣꯛꯄ ꯉꯝꯗꯗꯨꯅ ꯂꯩꯔꯝꯕ ꯑꯣꯏꯔꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯐꯔꯦ ꯏꯃꯥ, ꯑꯩꯈꯣꯏꯁꯨ ꯃꯄꯥꯟꯂꯣꯝꯗ ꯆꯠꯂꯒ ꯍꯥꯟꯅꯒꯤ ꯊꯕꯛꯁꯤꯡꯗꯣ ꯑꯗꯨꯗ ꯃꯈꯥ ꯑꯣꯏꯅ ꯇꯧꯔꯨꯔꯒꯦ, ꯏꯃꯥꯈꯣꯏꯒꯤ ꯑꯉꯝꯕ ꯊꯥꯒꯤ ꯀꯌꯥꯅꯣ ꯄꯩꯁꯥ ꯈꯔ ꯊꯥꯔꯛꯂꯒꯦꯀꯣ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯣ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯑꯗꯨꯝ ꯆꯪꯈꯤ ꯃꯆꯥꯁꯤꯡꯗꯨ ꯄꯨꯁꯤꯜꯂꯒ꯫ ꯏꯆꯥꯅꯨꯄꯥꯁꯨ ꯃꯇꯝ ꯈꯔꯗꯤ ꯑꯥꯗ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗ ꯃꯥꯒꯤ ꯆꯤꯟꯖꯥꯛ, ꯆꯥꯔꯤꯕ, ꯆꯠꯂꯤꯕ ꯂꯝꯆꯠ ꯁꯥꯖꯠ, ꯇꯧꯔꯤꯕ ꯈ꯭ꯔꯣꯁꯈꯩꯗꯣ ꯊꯦꯡꯅꯔꯛꯄ ꯎꯔꯛꯄꯗꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯏꯃꯥ, ꯑꯁꯤꯒꯨꯝꯕ ꯁꯥꯖꯠꯁꯦ ꯅꯍꯥꯟ ꯃꯈꯩ ꯏꯃꯥꯅ ꯂꯣꯠꯇꯨꯅ ꯊꯝꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ, ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯉꯥꯡꯂꯛꯏ꯫ ꯑꯩꯅꯁꯨ ꯏꯕꯨꯡꯉꯣ, ꯏꯃꯧꯅꯤꯅꯦ, ꯆꯞ ꯃꯥꯟꯅꯩ, ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯋꯥ ꯂꯥꯎꯅ ꯈꯟꯅꯕꯗꯣ ꯏꯃꯥꯅ ꯄꯥꯝꯗꯗꯨꯅ ꯇꯧꯕꯅꯤ꯫
ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ, ꯅꯈꯨꯠ ꯆꯜꯂꯕꯅꯤ, ꯅꯪꯅ ꯁꯤꯡꯅꯕ, ꯐꯅꯕ, ꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯛꯄ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯊꯧꯅꯤ꯫ ꯅꯪꯅ ꯌꯥꯅ ꯌꯥꯅꯕ ꯐꯖꯅ ꯑꯗꯨꯃꯛ ꯂꯣꯏꯅꯧ꯫ ꯅꯈꯣꯏꯅ ꯂꯩꯔꯤꯕꯗꯣ ꯃꯤꯔꯝꯅꯤ, ꯈꯟꯅ ꯆꯩꯅꯕ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦꯀꯣ ꯍꯥꯏꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯩꯅꯁꯨ ꯏꯆꯥꯗ ꯍꯥꯏꯈꯤ꯫ ꯏꯆꯥꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯅꯤꯅ ꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯍꯥꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯃꯤꯁꯤꯡꯗꯨꯅꯁꯨ ꯃꯥꯕꯨ ꯈꯨꯗꯛꯇ ꯊꯕꯛ ꯍꯦꯛꯇ ꯃꯈꯥ ꯄꯤꯔꯕ ꯃꯥꯜꯂꯤ꯫ ꯅꯣꯡꯃꯁꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ, "ꯏꯃꯥ, ꯑꯩꯒꯤ ꯍꯥꯟꯅ ꯇꯧꯕ ꯊꯕꯛ ꯃꯐꯝꯗꯨꯗ ꯑꯩ ꯑꯃꯨꯛ ꯊꯕꯛ ꯍꯥꯞꯄꯤꯔꯦ꯫ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯒ ꯄꯩꯁꯥꯁꯤꯡꯗꯣ ꯈꯔ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯊꯥꯔꯛꯀꯦ" ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯈꯔ ꯊꯥꯔꯛꯑꯝꯃꯤ꯫ ꯑꯗꯨꯁꯨ ꯃꯆꯥ 2 ꯁꯨꯖꯤꯟꯈ꯭ꯔꯕꯅꯤꯅ ꯈ꯭ꯔꯣꯁꯀ ꯆꯥꯎꯖꯕꯒ ꯑꯩꯈꯣꯏꯅ ꯊꯥꯔꯛꯑꯅꯨ ꯍꯥꯏꯗꯨꯅ ꯊꯥꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈ꯭ꯔꯣꯁꯇꯨꯗꯤ ꯑꯗꯨꯃꯛ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥꯅꯨꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯥ 2ꯗꯨꯒ ꯃꯇꯨꯗꯨꯒꯅ ꯀ꯭ꯋꯥꯇꯔ ꯑꯃꯗ ꯊꯝꯂꯒ ꯃꯥꯅ ꯊꯕꯛ ꯃꯐꯝꯗ ꯇꯣꯉꯥꯟꯅ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯗꯁꯨ ꯊꯥ ꯑꯃꯒꯤ ꯆꯥꯕ ꯀꯣꯟꯅꯅꯕ ꯄꯩꯁా ꯈꯛꯇꯪ ꯊꯥꯔꯒ ꯑꯍꯦꯟꯕ ꯈ꯭ꯔꯣꯁ ꯄꯤꯗꯕꯗꯒꯤ ꯅꯨꯄꯤꯗꯨꯁꯨ ꯍꯟꯗꯛꯇꯤ ꯚꯥꯞ ꯈꯔ ꯇꯥꯔꯕ꯭ꯔꯥ ꯈꯪꯗꯦ, ꯃꯥꯅ ꯍꯥꯟꯅ ꯇꯧꯔꯝꯂꯤꯕ, ꯆꯥꯔꯝꯂꯤꯕ, ꯊꯛꯂꯝꯂꯤꯕ, ꯆꯥꯎꯔꯤꯕ ꯈ꯭ꯔꯣꯁꯈꯩꯗꯣ ꯄꯩꯁꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯗꯥꯏꯗꯩ ꯇꯧꯔꯛꯀꯅꯤ? ꯃꯥꯕꯨ ꯆꯥꯒꯗ꯭ꯔꯥ, ꯃꯆꯥ 2ꯒꯤꯕꯨ ꯆꯥꯒꯗ꯭ꯔꯥ? ꯒ꯭ꯌꯥꯟꯗꯤ ꯈꯔ ꯇꯥꯖꯔꯛꯂꯕ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯁꯨ ꯏꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕꯗꯣ ꯑꯗꯨꯅ ꯐꯩ, ꯒ꯭ꯌꯥꯟ ꯇꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯇꯧꯕꯇꯕꯨ ꯑꯇꯗꯥꯏ ꯇꯥꯔꯛꯄꯗꯗꯤ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤꯗꯣ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯄꯔꯥ ꯇꯝꯕꯤꯕꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯅꯤꯅ ꯏꯆꯥꯅꯨꯄꯥꯅ ꯃꯄꯥꯟꯂꯣꯝꯗ ꯄꯨꯔꯒ ꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯄꯔꯥ ꯇꯝꯕꯤꯕꯅꯤꯗ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯁꯨ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯅꯁꯨ ꯏꯆꯥꯗꯣ ꯃꯄꯥꯟ ꯂꯝꯗ ꯊꯥꯖꯤꯟꯅꯤꯡꯗꯨꯅ ꯊꯥꯖꯤꯟꯕ ꯅꯠꯇꯦ꯫ ꯏꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯔꯥ ꯇꯝꯍꯜꯂꯒ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯕ ꯄꯥꯝꯃꯤ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯗꯣ ꯃꯄꯥꯟꯂꯣꯝꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒ ꯃꯈꯣꯏꯁꯨ ꯂꯩꯕ ꯍꯩꯅꯔꯣꯏ ꯈꯟꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯅꯈꯣꯏꯅ ꯐꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯣ, ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯏꯃꯥꯈꯣꯏꯒ ꯄꯨꯟꯅ ꯂꯩꯁꯤ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯕꯗꯒꯤ ꯍꯦꯟꯅ ꯇꯣꯏꯅꯁꯨ ꯄꯥꯎ ꯐꯥꯎꯅꯗꯦ꯫ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯄꯥꯒ ꯑꯩꯒꯁꯨ ꯏꯃꯧ 2ꯗꯨꯒꯤ ꯃꯔꯛꯇ ꯑꯌꯦꯠꯄ ꯄꯤꯔꯔꯣꯏꯁꯤꯗ ꯃꯈꯣꯏꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯣꯡꯃꯒꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯕ ꯃꯇꯝꯗ ꯈꯔ ꯊꯤꯜꯂꯛꯄ ꯑꯗꯨꯅ ꯄꯦꯟꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯆꯥꯗꯨꯅ ꯂꯩ꯫ ꯏꯃꯧꯁꯤꯡꯗꯤ ꯌꯥꯝꯅ ꯁꯥꯎꯔꯤꯄꯣꯠꯅꯤꯗ꯫ ꯑꯍꯜ ꯑꯣꯏꯔꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯆꯥꯅꯤꯡꯗꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯍꯦꯛ ꯂꯩꯇꯕ ꯉꯝꯃꯤꯗ꯫ ꯑꯩꯈꯣꯏꯅ ꯇꯧꯕ ꯁꯦꯕꯥꯁꯦ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯁꯨ ꯌꯥꯝꯅ ꯋꯥꯔꯧꯔꯤꯄꯣꯠꯅꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ, ꯇꯨꯡꯁꯤꯜꯂꯤꯕ, ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯤꯡꯁꯦ ꯅꯈꯣꯏꯒꯤ ꯉꯥꯛꯇ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯅꯃꯥꯅ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯁꯨꯈꯤꯅꯤ, ꯉꯝꯗ꯭ꯔꯀꯥꯟꯗ ꯍꯌꯦꯡ ꯅꯈꯣꯏꯅ ꯍꯣꯠꯅꯗꯧꯕ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯁꯨꯝꯂꯤꯕ ꯁꯪꯒꯣꯝꯗꯣ ꯏꯃꯧ 2ꯒꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯞ ꯃꯥꯟꯅꯅ ꯄꯤ꯫ ꯑꯍꯦꯟꯕ ꯈꯔꯗꯨꯅ ꯂꯩꯀꯥꯏꯒꯤ ꯂꯧꯕ ꯂꯥꯛꯄ ꯑꯉꯥꯡꯁꯤꯡꯗ ꯄꯤ꯫ ꯑꯁꯨꯝꯅ ꯁꯪꯒꯣꯝ ꯁꯨꯡꯉꯛꯄꯗꯒꯤ ꯐꯪꯕ ꯄꯩꯁꯥꯅꯤ, ꯑꯩꯅ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯅꯤ꯫ ꯃꯄꯥꯒ ꯑꯩꯒ ꯆꯥꯕꯒꯤ ꯑꯣꯏꯅꯗꯤ ꯂꯦꯝ ꯄꯥꯅ ꯀꯣꯝꯅ ꯑꯗꯨꯝ ꯂꯩꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫